ꯂꯧꯗꯤ ꯍꯧꯖꯤꯛ ꯃꯨꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯆꯪꯉꯤꯕ ꯃꯇꯝ ꯆꯪꯉꯤꯕ ꯄꯩꯁꯥ ꯂꯧ ꯈꯣꯏꯕ ꯂꯧ ꯄꯦꯡꯕ ꯂꯧ ꯂꯤꯡꯕ ꯑꯗꯨꯗꯒꯤ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯗꯨꯗꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯥꯔ ꯆꯥꯏꯕ ꯍꯥꯔ ꯂꯩꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯛꯄꯤ ꯅꯤꯡꯉꯝꯒꯅꯤ ꯍꯧꯖꯤꯛ ꯂꯧ ꯃꯨꯟꯖꯔꯛꯄꯗ ꯍꯧꯖꯤꯛ ꯎꯆꯦꯛ ꯉꯥꯛꯄꯅ ꯑꯃꯨꯛ ꯈꯤꯇꯪ ꯉꯟꯕꯅꯤ ꯎꯆꯦꯛ ꯉꯥꯛꯄꯅ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡꯁꯤ A few moments later. Nate. ꯇꯥꯗꯣ ꯅꯣꯏꯁꯦ ꯑꯗꯨꯝ ꯍꯧꯍꯜꯂꯒ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯂꯣꯛꯄꯗꯤ ꯀꯩꯒꯤ ꯑꯗꯨꯝ ꯍꯧꯍꯜꯂꯒ ꯃꯊꯪꯒꯤ ꯁꯤꯖꯟꯗ ꯂꯣꯛꯄꯗꯤ ꯑꯗꯨ ꯃꯁꯥꯒꯤ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯗꯕꯜ ꯀꯣꯄꯤꯡꯒꯤ ꯍꯥꯟꯅ ꯈꯥꯎꯌꯩ ꯇꯧꯔꯝꯒꯗꯕꯅꯤꯁꯦ ꯍꯣꯏ ꯇꯧꯔꯦ ꯌꯦꯡꯉꯣꯇꯣ ꯁꯤꯗ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯃꯈꯥꯗ ꯑꯣꯜꯂꯤ ꯅꯣꯡꯃꯁꯤꯗ ꯃꯈꯥ ꯑꯣꯟꯖꯜꯂꯝꯃꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯂꯧ ꯑꯃ ꯎꯕꯗ ꯆꯪꯉꯤꯕ ꯃꯇꯝ ꯋꯥꯈꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯂꯩ ꯋꯥꯔꯤꯕꯀꯣ ꯁꯤ ꯄꯨꯂꯣꯏ ꯂꯣꯏꯔꯕꯅꯤꯅꯦ ꯌꯦꯡꯉꯣ ꯁꯤꯗ ꯈꯤꯇꯪ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯗꯤ ꯂꯧ ꯎꯕ ꯃꯤꯗꯤ ꯎꯁꯤꯠꯄꯣꯠꯇꯦꯕ ꯗꯁꯥꯒꯤ ꯂꯧ ꯈꯨꯂꯣꯛꯅꯤ ꯁꯤꯗꯤ ꯐꯨꯠꯂꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯄꯨꯂꯞ Máy lối tàu này.